Hello everyone, mayam purmang nungainaribo. Sum jengura khangamani ngasigi video se karigi oiduino aina haibado ado jamnasu hauri aidi jamna hainei mayam ado jengmina si video se. Hello everyone, mayam sidi jamna hauba akhogi jamna ras laiba ko mahau chenba athumba niko akhona jum lai lai na semba jai ado ina ngasi semjare ji indam thada si malpua se ji sangranti dam jana bari ko ado sangranti di semhautre haidi sa tang nungai ta bana ado ina chaning dana ngasi se seme mayam this video se mate ama share ta lage ado jengna si ngasi ge video se haji ina ngauri se akhogi keno kwa chabi maroi to so paina su haina bani ko ado do ina haipetang sumaina thau rau de sum kangna sumaina ngau thui ne ba ko ado singau thu ga saiting hal laga thami ado ga ina siga lauri sina suji se kapani khak laure suji on gi ba kap se siga sum maida sum kapani kham laure ado ga chini se angau buna to su jai akoi chumna chini ngau ba do adu duga ina chini ngobagi mahutane chini ngang se oina hapage haidana chini ngang se sumaina ga hapane bako masai gi suji maida on gi cup to adugi cup to manene ready tawri se sangom se sahalaga saite ngalaga thamduini sangom sina thituri ne bako aduga sai suji ga maida siga punchallasi aduga ina sai chini ngang do adusu hapchalaga punchalaga fazana okhairasi aduga thum khara hapchalle thum sidi dum thumgi mahaudi phangnabagi natte ba pe kadang thumba chini gi mahau mangnabagi haibana hapani bako ado sangom jisu ngasai na maida si suji on gi bakap da ado ahum khol ne bako lawduise aduga suji siga chini ngang masiga maida siga fazana okhaire chini ngobo eragadi swaina matum ta je taroi da bane bako aina chini ngobo do hapning da chini ngang masi oina hapchan bani sangom si mu khara hapaga amuk ta hapchan bana ti sangom se khara hapaga okhaire bako ado suji ni na sangom si jamna changi aina hapiba suji maida gi saruk se gi sangom gi saruk sine hena jamna changi bako aduna aina sangom se ahum lak thokna hapini hapaga spatula sina mo okhaire aduga asise chini ngang bana traga su jai ko chini ngau bana su chapchana semba jai aduga aina se okhairaga ngak rest tawra thambagi mathau ne ba ko adu phajana hana okhai hige chini ngang ma se pura chini kuppa ngau ba du maina toibadi na tamina tang matum jauri se asise ko na sum matum ta toitha ki ba ko jamna tai do ba chini do du suna te ba ko kan ba do adu mai better se sumaina sigi chang se oire ba ko adu hojinga sai aina ngawlaga thamki ba kwa maroi do shop ta adu mu chaisalaga ase phajana okhairage aduga suji se popthongnabagi haidana ko alik pida punga madi mare stowagi mathau ta ba ko punga madagi hela su kaide adu alik pida di punga madi ma pothan da bajate ko haiti ngak thiliba magi better se phajana tawna rest tawraga thamda bajate aduga sumaina se thamme nakanda aina si tawisina karino habda asiga patra ma laure chini se lon duini adugi damakta chini lon nabagini haidana aina se ising se khara laure ising siga sisu chini ngobona sum sirap se semba jai ado aidi chini ngang boina sijinare ngasigi se pura aduna chini ngang mo se khara matum khara hapchalle khara budi sugai thogai ne ba ko ado matum chobo su jaure ase dum ising asab je phangbada dum chini ngang mo se loina toitha khare ba ko ase toitha khare na sidi mahi lang ya ba ko ado magi chang ama leye ba ko jamna kungjandara chini ko chi won ba adugi chang du sunata ba jamna apa ba sunata ba adugi chang do lolani aina siga elaichi su ani ka hapchale manam hena nu sinabagi haunabagi haida chini nga mo sa haifen nabi tawre haiba kando du ba bata lolaga mai se muthalaga aina gas off tawraga aina nakanda thangdaraga thame aduga ngasai siga aina maida ga suji ga chini ha mo thitke bado aduga punga mamki matungda ina hangdonga jenga aina hoji siga hapise ghee ne bako ghee se samosa ni ka chaisala phajana sumaina okhaire jamna smooth oire ko mai better se jam phajana oire asigi chang se oita bako jamna tight chuna ta ba jamna apa ba do adu suna ta bako aduga sumaina refined oil khara hapuga khang amada sahale thause na sara ba kanda ina sumaina tawna khabai magi mateng laura gane
asumai dona thausiga tawhalle ado ahan bagi sidi khatang ponggatpa haidi watle ko tawburi tawkhali bol mai kamkatro kamdi kamkhali wala suna siga mu hena kamkhat kani ba ko ado asumai dona tawraga aina sise nakan damu keno se koi malpua se hauraga nakan da patra ma da lawthoga thamduine ba patra sidi kari no ba se chini ngang balon bado aduga direct sumaina sum hapchan duine ba khang dagi thau dagi lawthora ni lawthora ga chini ngang bagi mehi do aduga sum hapchan ba ado sumaina tawraga aina malpua se mari manga sumaina tawra aina hauri meyam ado jengsi asidi phajana kam kale ko ani suri hapchali se aduga asina subani ba ko asi su kam kale ko yam phajana thau siga sunya kogi amot pagi saruk to ma bo jaudre ba ko hadi suji ga chinga ni na ne tight oishel le ba ko ado thau si su motte adu sumain tong na ina malpua sing se tawjare mayam ju hinabra mayam na hobagi monga manaram basu jai manaram da basu jai ai di sumaina hauri ado ai yone jamna hauri asi se sagi chini ngang wasi ko soina dip tawsan da ado duna lupsal laga thamba duna manung da su chini ngang bagi rasa te changa jamna hauri ba ko ado chini angauba na tabani na chini ngang wasi na hena ma haulei ado chini angauba na su haunei ko sipsam phajana kam patra da sumain tong na aina malpua singche loina hauraga ko sai chini ngang basiga thitlaga adi tingjallaga ne sumai mi mari manga gumba thamme ba ko ado chamosina ukhaira mathak tagi mu chini ngang mai changna be na chamosina ina dum ukhai bane ba ko ado mi manga muki matungda aidi ko ngak chini ngang si chupsale ba kan do bom ko musumaina alanba kon patra se jali thumbok to sai ja habu sune sumaina alanba patra ma da hapaga chini gi mehi do khara ras to makhara tahawna bagi haidra aina alanba patra siga hapaga nga thamme sumaina tawna siga mu minute ama ani gumba thamme aduga minute ama ni gi matungda mu aina plate siga finally sumaina lawthoga thamme asidi asum sumaina tawraga su sum chaba su jare me sumaina kamkalaga su sum leire ko hausu amna hauri ado mayam su sumaina chaba se hainabra hainaram gani ko ado hawbagi mong se khara khenaram basu jai ado aina hawjabadu su mayam da sum share tawjabani asida mu hena hauna bagi haidana aina mu pistachio do ado mukhara se cm soidalaga ne adi katang toihellaga ne mathak siga ina sumaina taraga decoration tawsalle mayam ase mayam su try to view aina hobi mong se yamma hawbani me aina se gaira su jengol jong mali kamkola bani ne aduna jamna sumaina soft way ba ko mayam aina charaga su jingi jamna so hawri mayam asini mayam mayam ai channel asibu please like share subscribe taraga support to video mayam thank you yam hawre yam su su try to ko aduna hawri ai malpua-gi recipe su mayamda share tawjare ado aigi channel asibu please like share subscribe taraga support to video ma sigidi bhai mathang phone thank you mayam